अहनबदा मरुएबा पाव Indigenous Peoples Forum Manipur na host oiduna hayeng pangthokadaba World Indigenous People Day gi thoramda naga amata saru yaba yaroi haina United Naga Council na khangalakpagi matung inna forum asigi president Ashang Kasar pamthadokre amadi AHPI Manipur chapter da affiliate toba ana lying sang singda PMJAY scheme matam khara leplagani haina Fongdorakpadagi scheme asigi matengna dialysis tawriba patient sing kokta khut hapnare Kurumzari IS News Ming tabira pumna makpu ahanba maktada Suraj Khongban tabamna taram nokchari hauzek mapung oiba pau Indigenous Peoples Forum Manipur IPFM na host oiduna hayeng pangthoknaba thaurangliba World Indigenous People Day gi thoramda naga amata saruk yaba yaroi haina naga phudup ki mapung oiba lup ama oiriba United Naga Council UNC na khanghalakpadagi IPFM gi president Ashang Kasar ngarang forum asigi vice president da che thaduna phamthadokre Ashang Kasar mahaki resignation letter aduda hai naga ama oina naga singi mapung oiba lup ama oiriba UNC na laurakpa warep amadi apam babu ikai khumnaba utpa haibasi mahaki oina tangai fadaba thodang amani Panba yabadi tha asigi tang tarukta Notice Indigenous Peoples Forum NEIPF na thadorakliba cherolamada Manipurda pangthoka dauriba World Indigenous People Day gi thoramasi NEIPF na sinduna awang nongpo ki state singda pangthoka daba thoram singi saruk ama oina pangthoka dabani IPFM di subnatagi thoramadu host tawgadaba khaktani IPFM gi president oriba Ashang Kasar ga thoram asiga personal oina hiram asiga mari amata lainade masida UNC na Ashang Kasar da atamnana aki akhang pokhalakpa asi angakpa phawi UNC na naga singda chapchaba maram amata pidana thoram asida saruk yaba yaroi haina pautak piriba se yaningde haireduna UNC na thoram asibu siliba NEPF amadi host oigadoriba IPFM da sengdok piu haikhiba lekhrabani maragasida IPFM gi president famdagi ngarang resign tawkhraba Ashang Kasar na thadorakpa sengdok cherol amada mahakna hai IPFM hairiba forum asi ingkumja lising ani tara mapal gi August mangada saphong lakhibani hairiba forum asi Guwahati da base tauba Notice Peoples Forum gi makhada Manipur chapter ama oina leibani IPFM na hek saphong lakpadagi hauna Manipur gi yellow furup singi right amadi recognition gi damakta thabak kaya tawduna lakli hayeng pangthokani haina Thaurangliba World Indigenous Day 2025 ki thoram asisu mangjauna na tha ahumukki mamangda leibak sinba thungna khanghankhiba lekhrabani matam aduda naga ki CSO amatana yaningdaba phongdokhiba lekhide adubu thoram asi pangthoknaba thorang pumnamak loiraba amadi notice ki delegate singe ticket su confirm tawkhraba matam asida UNC na thoram asida naga amata saruk yaba yaroi haina warning tawrakhiba asimak angakpa phawi hairi Mahakna makha taraduna naga forup ke chilenau sing amadi CSO singnasu IPFM na lauriba thodang asibu khangbiduna handak thorakliba wafam asi leibak miyam gi mamangda seranana chatkidanaba honamina si haina phongdorakli Tha asigi tang manga the Association of Healthcare Providers of India AHPI Manipur chapter na Thokiba Cherol Amada India Lengakna Hogdokiba PMJAY scheme gi makhada beneficiary singna ana layeng bada changkiba senfam sing mari leinaba private hospital singda reimburse tawbidana leirakpa maramna hairiba scheme asigi makhada piramba khodong chaba sing tha asigi tang tara tarutagi hauna matam kharagi oina leplagani haina phongdorakpadagi dialysis treatment mathau taba patient singdi kokta khut hapnare AHPI Manipur chapter gi matungina matam kuina reimbursement phanglaktabana maram oiraga AHPI Manipur chapter da affiliate over private hospital clinic amadi diagnostic center sing ningthina mathau pangthokpa ngamlaktabadagi hairiba warep asi lobani maram asina chayolamada dialysis ahumrak tauba mathau tariba patient singe punsi kanbada chauna mateng oiriba PMJAY scheme asi amuk hanna chatna hananaba private hospital clinic amadi diagnostic center singe
phangpham thokpa reimbursement sing athuba matamda pithoknaba mari leinaba authority singda pautak pibiyo haina patient party singna governor Ajay Kumar Bhalagi mafamda appeal tawrakle. Wakalon Manaba Apunba Wama Kanglei Park Amadi All Manipur Private School Welfare Association na Yanakibagi Matung inna Lamdam Sida ngasi phawba paring naina leptana changsinduna lakpa laikhidraba miyamge luching purel chingsubam oza akabagi photo Lamdam sige mahi tampham singda thetuna lakhiba adu matam khara lepraba matung ngarangdagi amuk makhata na photo thetpagi khongjang changsinba hokre. Wamagi President Moirang Them now Khomba Metaina Luchingduna Wamagi Thomi Kayaga Loinana Changsin Kiba Khongjanga Duda Imphal West ki mafam manga haibadi Kumal Mahikol Mayang Imphal Surasi Elite School Mayang Imphal Mahay Sindam Sang English School Amadi Sanatombi High School Mayang Imphal Konchak Chanambam Thambau Higher Secondary School Mayang Imphal Bazaar Amadi Pisak Macha Vidya Mandir Chabung Company Mayang Imphal da Chatuna Oza akabagi photo kusinakre. Wamagi Khongjangbo Saugatuna School gi Oza Singnasu Pukning Thogat Pirak Pagaloinana Sale gi Mating Kayasu Pangbiraki. Loinana Wamagi Khongjangbo Saugatladuna Council of Higher Secondary Education Manipur gi Secretary Asni Kumar Nasu Senfam Achowa Masu Mateng Panglaki. Tengnopal District ke Manung Chanba Palel gi Maring 5 Village da leiba Marem Wilbur Amadi Mahaki Apokpa Marem Molung Tharna Pangolina Kallaba Matung Forest Department da sinarakre. Pangolina du ngasi ayuk Saibol Village da thengnabada Phajin duna thamlaga Matung Forest Official singda pau pirakibani hairi. Pau pirakpaga khudakta Tengnopal Forest Division ge DFO Mahamuda Begum gi pautak matungina Tengnopal Forest Range ki Range Officer Muhammad Salaudin gi mijeng makhada Forest ki staff sing changsinduna Pangolin adu lokhat ki. Pangolin adu Marem Wilbur amadi mahaki apokpa Marem Molungthana Forest staff singda sinaraktuna lokhatluraba matung Tengnopal Forest ki staff singna Sadar West Range ki Langol Reserve Forest ki manung chanba lamdengi safagadaba chingi area mada thadokre hairi. Chingi area singda sa phar bamatung Forest Department da sinarakpa si ngasigi asina ahanba oirambiyai. Marem Wilbur na ngasi Saibol Village dagi Pangolin amabu phazilaba matung Forest Department da sinarakpa da Tengnopal Forest Division gi DFO Mahamuda Begum na thagat pasu phongdorakli. Loisilakpada maruba pau amuk hana. Indigenous Peoples Forum Manipur na host oiduna hayeng pangthokadaba World's Indigenous People Day Thoram Naga amata saruk yawa yaroi haina United Naga Council na khanhalakpagi matung inna forum asigi President Ashang Kasar phamthadokre. Amadi AHPI Manipur chapter da affiliate toba ana layeng sang singda PMJAY scheme matam khara leplagani haina phongdorakpadagi scheme asigi matengna dialysis tawriba patients sing kokta khut hapna re. Hawziki wanadi IS News na pizza ba Manipuri pau matanga sa loishinjeri miyang tabiraba singba amuk kahana khurumjari.